ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯇꯧꯔꯛꯈꯤꯅꯤ ꯏꯅꯥꯎꯄꯥꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯩꯈꯣꯏꯅ ꯍꯥꯞꯆꯗꯣꯏꯅꯤ ꯍꯟꯕꯁꯨ ꯌꯥꯗꯦ ꯅꯪꯅ 이나오빠기 정나이는 아파하고 있을 거야. ngasi haina tawdana khoigi khunjigi khangbo khunjigi lesabi singna ngamjaba masagi cheng chak puraga natraga khoina lekai di khaijaraga inaupa je khoigi khungang gida makta ngakpi sembibada soidana mamita sokhibada ya khoina mateng tawba laksabani mayam ngasi so khoina magi thauna handana ba matungda soina mateng phangba myam lakhini awatpa leragasu nachan lei haina kaubigano adu natana mayamnasu inaupa gi damakta hen improve oina bai damakta mana chatpa layeng ba chatna bada mateng pangna ba mayamna mateng pangbina ba zo haijari khoi punamakna inaupa je phana ba yam kana honasi mayam tagachari ngasi akogi khangbu apunbigi tasabi isi isan thing aigi damak anabagi mateng pangba nakuiba ayam nongai ayam thagatse adu aina mapanda aigi mitsi dayeng chatpa matamda mitsina improve oidana hakjang nongaidana lakpa matamda ichi isangi moigi amuk ai namun singba ngamba oijage if adu tanatadana ai makha tana ai dan thingna gigani imalaiba ki damak ai hanba kauba leiroi ai dan thingna gigani makha tana ula panel lakadamni imalaiba se akoi myamna kangadamni nanggi manita khoine yasa kaugana ko am 이봉과 미나스! 아무까 할라 또 비로니. 거자는 나한테 가이비노 민나 넘어가네. 나대. Inaupa binasna! Yaypay! Inaupa ko binasna! Yaypay! May tay po pimana! Yaypay! Anta maya ito tayo. Basta umijing ka sa